ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯥꯂꯥꯆꯣꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯣꯕꯣ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯕꯣꯕꯣꯅ ꯊꯝꯕꯥꯜꯕꯨ ꯄꯨꯔꯛꯄ ꯎꯕꯗ ꯕꯣꯕꯣꯒꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯅ ꯃꯣꯃꯣ ꯄꯨꯔꯛꯄꯒꯤ ꯍꯔꯥꯎꯕꯗꯤ ꯂꯥꯏꯊꯣꯛꯈ꯭ꯔꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯆꯐꯨꯒ ꯒꯝꯂꯥꯒ ꯌꯣꯜꯍꯧꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯪꯂꯛꯏ꯫ ꯊꯝꯕꯥꯜꯅ "ꯃꯥꯅꯦ ꯏꯃꯥ." ꯃꯁꯤꯗꯒꯤ ꯍꯧꯔꯦ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯉꯜꯂꯤꯉꯩꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯎꯅꯗ꯭ꯔꯤꯉꯩ ꯈꯪꯅꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅꯅꯦ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤꯀꯣ." ꯃꯁꯤꯗ ꯕꯣꯕꯣꯅ "ꯏꯃꯥ, ꯍꯧꯖꯤꯛꯁꯦ ꯊꯦꯡꯂꯕꯅꯤ. ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯀꯃꯥꯏꯅ ꯊꯤꯜꯂꯨꯗꯧꯔꯤꯕꯅꯣ? ꯃꯤꯒꯤ ꯃꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯦ. ꯏꯃꯥ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨ. ꯏꯃꯥꯒꯤꯗꯣ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯀꯧꯋꯦ." ꯑꯁꯨꯝꯅ ꯕꯣꯕꯣ ꯃꯃꯥꯗ ꯉꯥꯡꯂꯝꯗꯨꯅ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯊꯝꯕꯥꯜꯅ "ꯏꯕꯨꯡ, ꯑꯩ ꯏꯅꯥꯛ ꯈꯨꯟꯕ, ꯄꯩꯁా ꯄꯥꯏꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯗ꯭ꯔꯤꯕꯁꯦ ꯌꯥꯔꯝꯒꯅꯤꯀꯣ? ꯏꯕꯨꯡꯅ ꯑꯩꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯁꯥꯎꯔꯝꯂꯣꯏꯀꯣ? ꯏꯕꯨꯡ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕꯤ, ꯆꯐꯨ ꯌꯣꯟꯕꯤ, ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯇꯥꯜꯂꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯤ ꯑꯁꯨꯝꯕ ꯑꯃ ꯑꯣꯏꯕꯅ ꯏꯃꯥꯅ ꯁꯥꯎꯔꯤꯕꯅꯤꯀꯣ? ꯌꯥꯔꯗꯤ ꯏꯕꯨꯡ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ. ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯅ ꯁꯥꯎꯗꯅꯕ ꯑꯩ ꯍꯥꯏꯅꯖꯔꯒꯦ. ꯃꯁꯤꯗ ꯏꯕꯨꯡꯕꯨ ꯆꯤꯟꯅꯍꯜꯂꯣꯏ. ꯑꯩ ꯍꯜꯂꯛꯇꯕꯗ ꯏꯕꯨꯡꯁꯤꯡꯗꯣ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ. ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ ꯆꯨꯝꯃꯤ. ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜꯕꯨ ꯀꯅꯥꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯒꯅꯤ ꯏꯕꯨꯡ?" ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯕꯣꯕꯣꯗ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯣꯕꯣꯒꯤ ꯃꯃꯥ ꯑꯗꯣ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯍꯩ ꯕꯦꯝꯃ, ꯂꯥꯛꯑꯣ. ꯏꯃꯥ ꯌꯥꯎꯅ ꯊꯦꯝꯕꯤꯒꯦ ꯂꯥꯛꯑꯣ. ꯍꯧꯖꯤꯛꯅꯦ ꯉꯜꯂꯤꯉꯩ, ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗꯅꯦ, ꯂꯥꯛꯑꯣ, ꯅꯪ ꯌꯨꯝꯗ ꯆꯠꯍꯧꯔꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯐꯅꯃꯛ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜꯅꯣ? ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯣꯕꯣꯒꯤ ꯃꯃꯥꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯝꯕꯥꯜꯅ "ꯏꯃꯥ, ꯏꯃꯥꯅ ꯆꯤꯡꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯆꯈꯤꯒꯦ. ꯇꯧꯕꯇꯕꯨ ꯑꯩ ꯏꯊꯟꯇ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ. ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯄꯨꯕꯤꯔꯛꯈꯤꯕꯅꯦ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯊꯤꯟꯕꯗ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯕꯤꯌꯨ." ꯑꯁꯤꯒꯨꯝꯂꯕ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯒ ꯕꯣꯕꯣ ꯁꯥꯎꯅ "ꯏꯃꯥ, ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯑꯃꯕꯨ ꯍꯦꯛꯂꯨꯔꯒ ꯅꯥꯞꯄꯗ ꯆꯤꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯨꯝ, ꯊꯝꯕꯥꯜꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯄꯨ ꯍꯨꯟꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ ꯏꯃꯥ. ꯏꯃꯥ, ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ. ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯌꯨ. ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗ ꯀꯃꯥꯏꯅ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕꯣꯕꯣꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯨꯡꯒꯪꯒꯤ ꯏꯪꯂꯕ ꯂꯨꯔꯕ ꯂꯥꯏꯖꯊꯛꯇ ꯃꯅꯤꯡꯇꯝꯅ ꯁꯥꯖꯔꯝꯕꯤ ꯀꯂꯛꯃꯩ ꯍꯧꯕꯅ ꯐꯨꯛꯇꯨꯅ ꯁꯍꯔꯒꯤ ꯒꯝꯂꯥꯊꯛꯇ ꯊꯥꯒꯦ ꯊꯧꯔꯥꯡꯂꯨꯕꯗꯤ ꯃꯩꯁꯥ ꯂꯥꯡꯂꯦꯗꯣ꯫ ꯑꯁꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤꯗꯣ ꯊꯦꯡꯂ ꯐꯥꯎꯕꯗ ꯊꯝꯕꯥꯜꯅ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄ ꯑꯁꯤꯗ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤꯗꯣ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯅꯤ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯃꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕ ꯑꯁꯤꯗ ꯃꯕꯨꯡ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯅꯤ ꯑꯗꯨ ꯊꯝꯕꯥꯜꯕꯨ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯅꯤꯅ ꯃꯆꯜꯕꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯃꯕꯨꯡ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯝꯕꯥꯜꯕꯨ ꯊꯤꯕ ꯊꯣꯛꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝꯈꯛ ꯆꯪꯂꯛꯄ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯕꯨꯡ ꯑꯍꯜ ꯀꯨꯃꯥꯔꯅ "ꯍꯥꯏ, ꯌꯥꯏꯃ, ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤꯗꯤ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯟ ꯑꯍꯨꯝ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦꯕ." ꯃꯁꯤꯗ ꯀꯨꯃꯥꯔꯅ "ꯌꯥꯅꯤ ꯈꯨꯔꯥ, ꯍꯪꯕꯤꯌꯨ." "ꯏꯕꯨꯡꯉꯣ, ꯃꯁꯤꯕꯨ ꯀꯨꯃꯥꯔꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ?"
ꯃꯥꯅꯦ ꯈꯨꯔꯥ, ꯏꯁꯥꯃꯛ ꯀꯨꯃꯥꯔꯅꯤ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨ. ꯏꯕꯨꯡꯉꯣ, ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜ ꯑꯁꯤꯗꯅꯦ ꯀꯥꯈꯠꯂꯒ ꯏꯟꯊꯤ ꯏꯔꯦꯟꯅ ꯁꯥꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯁꯥꯟꯅꯔꯤ ꯋꯥꯔꯤ. ꯏꯕꯨꯡꯉꯣꯒꯤ ꯏꯆꯟꯅꯨꯄꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯟ ꯄꯣꯛꯆꯕ ꯕꯣꯕꯣꯗ ꯉꯔꯥꯡ ꯆꯦꯜꯂꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ. ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏ. ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯗꯨꯅ ꯄꯥꯎ ꯍꯟꯖꯕ ꯂꯥꯛꯆꯔꯤꯕꯁꯤꯅꯤ. ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯅꯤ. ꯌꯨꯝꯗꯒꯤꯁꯨ ꯀꯌꯥ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯆꯗꯕꯅꯤ. ꯃꯁꯤꯗ ꯕꯣꯕꯣꯒꯤ ꯃꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ, ꯀꯔꯤ ꯐꯅꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯇꯥꯕꯅꯤ. ꯍꯣꯏ ꯈꯨꯔꯥ, ꯃꯥꯅꯤ ꯆꯨꯝꯃꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯖꯗ꯭ꯔꯦ. ꯂꯥꯏꯔꯕ ꯃꯕꯨꯡ ꯑꯅꯤꯅ ꯏꯆꯜꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯖꯈꯤꯗꯦ. ꯃꯁꯤꯅ ꯈꯨꯔꯥ, ꯃꯕꯨꯡ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯈꯟꯅꯕ ꯃꯇꯝ ꯈꯔꯗꯪ ꯄꯤꯕꯤꯌꯨ. ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯏꯆꯜꯕꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯛꯎ. ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ. ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯁꯨ ꯕꯣꯕꯣꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ. ꯋꯥꯔꯤ ꯄꯨꯝꯕ ꯕꯣꯕꯣꯒꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ. ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯗꯤ ꯃꯌꯨꯝꯗ ꯃꯆꯥꯅ ꯃꯃꯧ ꯄꯨꯔꯛꯄꯗ ꯃꯃꯧ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯕꯣꯕꯣꯒꯤ ꯃꯃꯥꯗꯤ ꯊꯝꯕꯥꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯈꯤꯔꯝꯃꯤ. ꯏꯃꯨꯡ ꯑꯗꯨꯗ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯊꯝꯕꯥꯜ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯀꯔꯤꯅꯣ, ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯃꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ. ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯍꯥꯛꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯁꯤ ꯇꯧ ꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯒꯗꯕ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕ ꯑꯁꯤꯗ ꯊꯝꯕꯥꯜ ꯇꯧꯐꯝ ꯈꯪꯈꯤꯗꯦ. ꯁꯥꯒꯩ ꯑꯃꯗ ꯃꯧ ꯑꯃ ꯆꯦꯜꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯇꯥꯕꯅꯤ. ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯊꯝꯕꯥꯜꯕꯨ ꯅꯣꯛꯅꯕꯤꯕ, ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯨꯕ ꯌꯥꯗꯕꯅꯤꯅ ꯕꯣꯕꯣꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯝꯕꯥꯜꯒꯤ ꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯃꯟꯖꯨꯅꯕ ꯑꯃꯒ ꯑꯃꯛꯄ ꯃꯆꯨꯒꯤ ꯐꯤ ꯑꯃꯒ ꯕꯣꯕꯣꯒꯤ ꯃꯃꯥꯅ ꯄꯤꯕꯤꯔꯝꯃꯤ. ꯃꯁꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯐꯅꯦꯛ ꯃꯆꯨ ꯊꯣꯛꯄ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯝꯕꯥꯜꯗ ꯄꯤꯕꯤꯈꯤ. ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯊꯝꯕꯥꯜ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯅ ꯄꯤꯔꯒꯇ ꯁꯦꯠꯄ ꯏꯟꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ. ꯀꯔꯤꯒꯤꯅꯣ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯅ ꯇꯝꯕꯤꯔꯝꯕ. ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯀꯞꯆꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥ ꯊꯝꯕꯥꯜꯕꯨ ꯊꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯥꯏꯅ ꯁꯦꯠꯂꯝꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛꯒꯤ ꯐꯅꯦꯛ ꯃꯟꯖꯨꯅꯕ ꯑꯃꯒ ꯐꯤ ꯑꯃꯒ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯥꯏꯔꯕꯅ ꯀꯅꯥꯅꯣ, ꯏꯅꯥꯛ ꯈꯨꯟꯕꯅ ꯀꯅꯥꯅꯣ, ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ. ꯃꯔꯟ ꯃꯊꯨꯝ ꯂꯩꯕ, ꯌꯨꯝ ꯀꯩ ꯋꯥꯡꯅ ꯁꯥꯕ, ꯄꯩꯁꯥ ꯄꯥꯏꯕ ꯃꯈꯣꯏ ꯈꯛꯇꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯊꯃꯣꯏ ꯏꯅꯥꯛ ꯈꯨꯟꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯁꯤꯁꯨ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ. ꯑꯁꯨꯝꯅ ꯕꯣꯕꯣꯒꯤ ꯃꯃꯥ ꯕꯂꯥꯅ ꯊꯝꯕꯥꯜꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯊꯝꯕꯥꯜ ꯄꯦꯟꯊꯣꯛꯇꯨꯅ ꯌꯥꯖꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ. ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ. ꯊꯝꯕꯥꯜꯕꯨ ꯊꯤꯟꯕꯗ ꯌꯥꯎꯒꯗꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯂꯩꯔꯦ. ꯊꯝꯕꯥꯜꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯊꯝꯕꯥꯜ ꯄꯦꯟꯊꯣꯛꯆꯩ. ꯍꯧꯖꯤꯛ ꯊꯝꯕꯥꯜ ꯊꯤꯟꯕ ꯂꯥꯛꯂꯦ. ꯊꯝꯕꯥꯜ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯆꯥꯅ ꯊꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥ ꯂꯣꯜꯂꯤ. ꯈꯨꯡꯒꯪ ꯑꯣꯏꯖꯔꯕꯁꯨ ꯆꯣꯞꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ. ꯊꯝꯕꯥꯜ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯃꯌꯥꯝ ꯑꯗꯨ ꯆꯥ ꯊꯛꯄ, ꯑꯆꯥ ꯑꯊꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ. ꯊꯝꯕꯥꯜꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ. ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯃꯗꯤ
ꯕꯣꯕꯣꯒꯤ ꯏꯃꯨꯡꯁꯤꯡꯒꯤ ꯑꯍꯜ ꯈꯔ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯐꯕ ꯑꯃ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯣꯕꯣꯒ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯝꯕꯥꯜꯅ ꯈꯟꯈꯤ, ꯇꯥꯆꯧ, ꯇꯌꯥꯏ, ꯏꯕꯨꯡ ꯑꯅꯤꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯑꯣꯟꯄꯣꯠ ꯂꯥꯡꯒꯅꯤ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯕꯨꯡ ꯑꯅꯤꯅ ꯅꯆꯟꯕꯨ ꯋꯥꯅ ꯌꯣꯛꯄꯤꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯆꯜ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯛꯊꯛ ꯑꯗꯨꯗ ꯑꯆꯧꯕ ꯚꯥꯔ ꯑꯃꯃꯨꯛ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯏꯕꯨꯡ ꯑꯅꯤ ꯈꯟꯕ ꯅꯆꯜꯗꯤ ꯊꯋꯥꯏ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯦ ꯆꯠꯅꯕꯤ, ꯅꯪꯅꯅꯤꯀꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕꯁꯦ꯫ ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯄꯤꯔꯛꯄ ꯏꯃꯧꯕꯨꯅ ꯏꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ, ꯑꯗꯨꯒ ꯄꯤꯕ ꯉꯝꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯏꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯅ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯕꯤꯕ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯤ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ? ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯀꯌꯥ ꯃꯊꯃꯣꯏꯅꯨꯡꯗ ꯇꯨꯃꯤꯟꯅ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯕꯨꯡ ꯑꯍꯜ ꯀꯨꯃꯥꯔ ꯆꯪꯂꯛꯇꯨꯅ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯁꯦ ꯏꯕꯨꯡꯅꯅꯦ ꯆꯦꯡ ꯈꯔꯒ ꯍꯋꯥꯏ ꯈꯔꯒ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯦꯠꯈ꯭ꯔꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯂꯒ ꯏꯟꯖꯥꯡ ꯐꯖꯅ ꯑꯃꯨꯛ ꯂꯩꯔ ꯆꯥꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯀꯨꯃꯥꯔ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯈꯔ ꯍꯋꯥꯏ ꯈꯔ ꯑꯗꯨ ꯃꯆꯜꯗ ꯊꯣꯡꯅꯕ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯂꯨꯔꯒ ꯃꯆꯜꯅ ꯆꯥꯛ ꯂꯣꯏꯕ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯝꯕꯥꯜꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯕꯨꯡ ꯌꯥꯏꯃ ꯁꯟꯇꯣꯁ ꯃꯆꯟꯅꯨꯄꯤ ꯊꯝꯕꯥꯜꯗ, ꯊꯝꯕꯥꯜ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯜꯂꯨ꯫ ꯏꯕꯨꯡꯅꯦ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯒ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯆꯥꯛ ꯑꯗꯨ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯊꯣꯛꯂꯒ ꯊꯕꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯆꯥꯅ ꯊꯛꯇꯅ ꯊꯕꯛꯅ ꯂꯥꯍꯠꯄꯤꯔꯕ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨ ꯃꯁꯥꯗ ꯑꯅꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯅꯥꯊꯩꯔꯗꯨꯅ ꯃꯆꯜꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯊꯝꯕꯥꯜꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯄꯨꯒꯗꯧꯔꯤꯕ ꯐꯤꯔꯣꯜ ꯑꯇꯩ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯌꯥꯝꯕ ꯄꯣꯠꯆꯩ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨ ꯌꯥꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏꯗꯒꯤ ꯀꯣꯜ ꯋꯥꯏꯗꯨꯅ ꯃꯁꯥꯒꯤ ꯄꯨꯅꯕ ꯐꯅꯦꯛ ꯑꯃꯗꯤ ꯐꯤ ꯁꯥꯔꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯁꯨ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯅꯕ ꯑꯑꯣꯟꯄꯣꯠꯀꯤꯗꯃꯛ ꯋꯥꯕ ꯅꯥꯕ ꯊꯤꯗꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯐꯥꯏꯔꯦꯟ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯑꯉꯝ ꯑꯉꯝꯕ ꯃꯥꯒꯤ ꯑꯔꯩꯕ ꯄꯨꯊꯣꯛꯅꯗꯨꯅ ꯃꯆꯜꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯈꯔ ꯃꯆꯜꯒꯤꯗꯃꯛ ꯂꯥꯡꯖꯔꯤ꯫ ꯌꯥꯝꯅ ꯄꯤꯅꯤꯡꯏ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯔꯕ ꯃꯕꯨꯡ ꯑꯣꯏꯕꯅ ꯃꯆꯜꯒꯤꯗꯃꯛ ꯌꯥꯝꯅ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ꯫ ꯉꯁꯤ ꯊꯝꯕꯥꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯕꯨꯡ ꯑꯅꯤꯅ ꯃꯆꯜꯕꯨ ꯑꯉꯝ ꯑꯉꯝꯕ ꯈꯔ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯕꯨꯡ ꯑꯍꯟ ꯀꯨꯃꯥꯔꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯆꯜꯗ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯥ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕ ꯐꯣꯇꯣ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯗ ꯀꯨꯃꯥꯔꯅ ꯃꯈꯣꯜ ꯇꯅꯤꯛ ꯇꯅꯤꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯕꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝ, ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯥꯒꯩ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯏꯆꯜꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯂꯩꯀꯥꯏꯒꯤ ꯃꯇꯥꯔꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯈꯔ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯍꯦꯛ ꯃꯇꯨꯡꯗꯗꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯃꯧ ꯑꯣꯏꯕꯅ ꯑꯑꯣꯟꯄꯣꯠ ꯋꯥꯠꯂꯤ, ꯑꯑꯣꯟꯄꯣꯠ ꯁꯨꯗꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯇꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯏꯁꯩ ꯇꯧꯅꯕ ꯂꯥꯡꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯡꯅ ꯊꯥꯒꯠꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫